Arambai Tengol Unit 27 Samurona Thadorokpa Chesam Abdul Kadir Laikidabagi Matangda Yamna Maruoiba update amakhatang thamsege hauzik thokliba politik mayai lekai gi Chesam Abdul Kadir gi mihata senabani haiba miyoi kaya logi matung inna fagatkre thokriba thodok asida senabani haiba yumnam huidrom makha lekai gi miyoi khara amadi yumnam huidrom da leiba AT Unit 27 quick response team da yauba miyoi khara police na investigation gi matung inna fagatki makha tarakpada quick response team asigi miyoi kharsu senarambadagi police ta surrender tawhankre makhatana police na satharakpa investigation amadi logi procedure lakpada Arambai Tengol na full cooperation pijagani lamdam asida hingminnariba maitei amadi maitei pangal isil inaw singna irang asigi marida communion gi oiba irang sagat pidanaba amadi tahan bidanaba appeal tawjari haina Arambai Tengol Unit 27 na update tawiri Iran kapsilakpa misal Palestinian singna leiba Israel gi mafamda tabadagi haraubana jagoi sakhrei Iran kapsilakiba misal Israel gi citizen oiraba leiba asigi Palestinian singna leiba Tamra city da tasinna amanta thokpa ubada Israel gi Rahudi singna harau chayama phongdo laduna jagoi sakhrei Tamra hairiba mafam asida hojiksu center home amata sabidri hairi Malem gi leibang mapanda punna nuclear khulai lising trying to get ani fuga ma thoi leiri report Nuclear gi khulai leiri ba leibak sing amuka hena mating me ai leiraba nuclear bomb kaya sengbanar maram na malem da nuclear gi achaubalan jaw ama tholak pa yabagi akiba chawna leirakre hairi Malem gi leibang mapan America Russia China France UK India Pakistan North Korea amadi Israel nan ching ba leibak sing da punna nuclear gi khulai lising trying to get ani fuga ma thoi leiri Chiri asida karigumba Israel na Iran da nuclear bomb na landara badi Israel da su nuclear bomb na landagani haiba Pakistan aki khang chawna pikre hairi Iran da lairiba India macha sing Tehran kudak ta thadok tuna lakna ba advisory thok tuna khangan kre Israel amadi Iran laiba ani gi marak ta lan kan khalakpa sina maram oiraga Iran da lairiba India macha sing Tehran kudak ta thadok tuna lakna ba India gi foreign minister na advisory thok tuna khangan kre Panbe abadi Israel na Iran gi nuclear plant amadi military center sing da target tawdun landari adubu Iran nadi Israel gi micham miyam da target tawdun landar khibani hairi Iran gi supreme leader Ayatollah Khamenei imung manungi miyoi Singapore na underground bunker manungda lot kre Israel na kan mamong da landarak padagi Iran gi supreme leader Ayatollah Khamenei imung manungi miyoi Singapore na bunker manungda changsinu na lot kre haina report amana phongdorakli panbe yabadi Iran na nuclear khulai sabagi thabak ayamba loisilakpadagi America amadi Israel laiba anina wa tanaraba matungda Iran gi nuclear plant sing da atamnana landaba horakhibani loinana Israel na Iran gi makok thongba luchingba sing da su target tawduna halakpa maram na laiba asigi supreme leader Ayatollah Khamenei bu safagadaba underground bunker da lotuna lehenkhibani haina su report asina makha tari Israel ge attack ta Iran da punna miyoi chamri ga taruk lom sikre chatruk yankhai mari rom na chawna aso apan nangkre numit marini sujilaklaba Israel amadi Iran gi lana sida Israel gi attack to Iran da sikiba mi gi masing punna chamri ga taruk lom sikre aduga asokpa gi masing na punna miyoi lising amaga chani ga humputara ga taret rom henkre haina report amana phongdorakli report asigi matungina hojik fawbada Iran gi attack ta Israel bo angang yauna punna miyoi tara ga mari rom sikre aduga asokpa gi masing na punna chahunga marfu dara henkre Israel na Iran gi miyam da nuclear plant manakta laiba micham miyam thadoktuna chatkhinaba warning tawrakre loinana Israel na yamna kanna chatharakiba attack asida sikiba Iran gi nuclear scientist ki masing su taraga mari sukre hairi Israel amadi Iran ani gi marakta chognariba lan amukka hena kankhalakpa yabagi akiba lerekre Iran da lairiba nuclear plant sing hek mapung fana thugaidriba fawba Israel na Iran da landagani haina Israel gi prime minister Benjamin Netanyahu na phone lakthorakre hairi Iran na Israel gi damak narki thonglang na hangdokpa hokre lan asina malemda nuclear gi war thoglagladra haibigi chignaba chawna lehelakre Yengnaba na lakchaba yadaba laibangni hairamba Israel gi damak Iran na narki thonglang na hangdokpa hokre lana sina malemda nuclear gi war thoglagladra haibigi chignaba su chawna lehelakre haina report amana phongdorakli Israel na misal kaya kapsilaktuna Iran gi nuclear plant sing yauna punna mafam chama hena paksana mangantahan kiba adugi chapchaba paukhum piraduna Iran na amukta da matik me ai leiraba misal chama yankhai rom kapsilaktuna landaba hokre air defense system afaba kaya leiraba su amukta da Iran na misal masing yamna kapsilakpa maramna Israel gi air defense sing na amukta da punna ngakthokpa ngamdaba maramna handaki Iran gi misal attack asida Israel da paksana amangata kaya thoktuna miyoi kaya su sirakibani hairi PM Saba Sharif na Muslim world punduna Israel ga thengnanaba appeal tawkre
Pakistangi Prime Minister Shahbaz Sharifna malemda leiriba Muslim leibaksinda amato oina punsinduna Israelgi mayokta lanthengminanaba appeal tawkhre. Iran mapung fana sawgaladuna President Masuda Shahbaz Sharifna phone tawraduna lanasida Pakistan Iran pangba yaba mateng pangani haibigi achouba thajabasu pikhi. Loinana Israelna landarakliba sigi masabu ngakthokchanaba hotnabada Iran leijariba matik mayai pumnamak sijinnaba haibasi Irangi right ni hainasu Shahbaz na phongdokkhre hairi. Matam amada marup oiramba laibak Israel amadi Iran matau karamna yamna tamthiba yengnaba ma oirakhibano. Matam amada mateng pangnaramba marup oiramba Israel amadi Iran laiba ani matau karamna yamna tamthiba yengnaba ma oirakhibano haibagi achobu wahang kaya lakhre. Ningsingba yabadi 1948 Israel haiba laiba ama tholakhiba matamda matam adugi ningthau panba laiba oiriba Iran na Israel laiba ama ohenbada ahanba oina mapung fana saugatkhibani. Madugi matungda laiba anigi marakta amana amagi mateng chauna pangnaduna lakhi adubu laibak thibadi Iran da 1979 gi matamda Islami crafty hek lakhibadagi Iran amadi Israel laiba anigi marakta yengnaba horakhibani hairi. Iran da Islami crafty hek lakhibaga Israel khakta tuna America ga su chauna yeknaba laiba ama oidun lakhibani. Lisang sitna yeknaba laiba ama oirakpadagi tamthinarakpa Iran na America bu achouba saichan amadi Israel buna apikpa saichan amani haina phawba mingthon khibani. Islamic crafty hek lakhibaga Israel ga leinara mamari pumnamak Iran na kakthadkhiduna achouba yeknaba laiba oiduna lakhibani haina report asina makha tari. Foreign khongchatta thauna laiba PM Modi Manipur da chanabagi matam leitrabra Joyram Ramesh. Foreign khongchatta thauna laiba Prime Minister Narendra Modi Manipur da chanabagi matam leitrabra haina Congress ki General Secretary Communication Joyram Ramesh na phongdokre. Mahangna eksa thagatpa post amada Prime Minister Narendra Modi na ing 2023 dagi ngasi fawba atopa laiba kuntraga manga da chatkhre adubo awaba taraba Manipur da chanabagi matam amata leitaba asi pukning nungsiningai ni haina mahangna pendaba amasung nungaitaba phongdokre. Prime Minister Narendra Modi na ngarang dagi hauraga tongan laiba ahum Cyprus, Canada amasung Croatia da chatkhiba si Congress General Secretary Joyram Ramesh na pendaba phongdokre. Panbayai Prime Minister Narendra Modi gi laiba ahum Cyprus, Canada amadi Croatia khongchatki ahanba oina ngarang Cyprus ta thungkhre haina agency ki pauna phongdokli. Paugi likhuna magi matung ina PM Modi gi khongchat ase haukiba chahi kungi matung laiba aduda thungkhiba India gi Prime Minister Narendra Modi bu Lamaka International Airport ta Cyprus ki President Nikos Christodoulides na harau chayamna okhi hairi. Tungda Prime Minister Narendra Modi na laiba adugi Lemosos ta laktuna mafam aduda khundaduna leiriba India macha singna mahakpu taramna okpagi thoramda saruk yakhi hairi. Masigi matung tarakpada Prime Minister Narendra Modi amasung Cyprus ki President na luchingduna laiba anigi lalon itiki mihut kangbu singyauna mifam pangthoki hairi. Tungda Cyprus ki Prime Minister na G7 gi awang mathaki mifam yauna bagidamak Canada chatkani mifam aduda Prime Minister Narendra Modi na malemgi oiba wafam kayagi matangda mahaki mot phongdokani amasung mifam aduda yawba lakpa laiba kayagi luchingba singasu unagani haiki. Mahaki khongchatki aroibada PM Modi na Croatia da chatkani masi India gi Prime Minister amana laiba aduda chatpa ihan hanba awang bathaki khongchat amani hairi. Croatia asi India Middle East Europe Economic Corridor gi mapung oiba mapang ama oina lauri amasung khongchat asina India amasung Croatia gi mari chasinaba chobo khongthang amasu oiragani. Prime Minister Modi gi khongchat horamdai da pikhiba warol da mahang hai Cyprus asi India ga yamna naknaba maru mapang oiba laiba amani amasung Mediterranean aman lamdam amadi European Union gi maru oiba mapang amasuni haina phongdokhi hairi. Home Ministry amasung Kuki singi marakta yanakhre maitegi khul singa naknana laiba sugi kem tare lokthulagani. Ngasi numidang pung 8 helakpada New Delhi dagi national media singna tawrakhiba report amada ngasi Ministry of Home Affairs ki official singa Kuki insurgent group singi miyut singa mifam ama pangthoktuna khanaraba matungda Manipur gi tongan ba mafamda laibani haiba sugi designated camp taraga marigi manungdagi mitegi khul singa naknana laiba camp tare lokthokpada nakalani magna yanakhre hairi. Lakadauriba sugi camp tare asi mitei furufna khundaba chingkhong sing amasung chingthakta naknana laibani hairi. Ngasi pangthokiba mifam asigi matangda Home Ministry gi official amana phongdorakpagi matungina mifam asi lut tawkhiba khusukulai sing amuk hana recover tawba amasung Manipur laiba national highway sing hangdokhanbagi matangda maru oina khanakhibani hairi. Adum oinamak Manipur amasung India lengaka yanaba thamlakliba Kuki gi insurgent group singi suspension of operation sugi matam asi makhata na sangdokhanbagi matangda dinakal animakna yanaba waref amata lawkhide hairi. Sugi matam sangdokhanba natraga sangdokhandaba haibasi lairiba yanaba sigi ground rules sing amasung atai conditions sing da yumfam oigani haina su phongdokhi hairi.
Panba yabadi sugi yanabada saruk yarakhiba Manipur leingakti mamangi kumja 2024 gi February 18 dagi yawaroi haiduna withdraw tawkhibani adum oinamak suda lairiba Kuki jogi insurgent group singi luchingwa singa ahanba oina Ministry of Home Affairs ka tha sigi mapanda wari sanakraba matungda ngasi nakal ani gi marakta anisuba round gi mifam pangthokhibani hairi Manipur ki district taragani thoida yellow alert lauthokre Indian Meteorological Department Imphal Center ki report matungina ngasi Manipur ki district taragani thoida akhak araw yangna nong nungsit ka loinana nong chugani masina maram oiraga hariba district taragani thoi asida yellow alert lauthokre hairi yellow alert lauthokraba district sing adudi Imphal West Imphal East Kangpokpi Noni Fairjol Ukrul Chandet Senapati Tamenglong Kamjong Churachandpur amadi Juribamni hairi loinana hariba district sing asida nong chubaga loinana akhak araw yangna pungda kilometer 30 dagi 40 fawba nungsit sitkani hairi report asigi matungina hayeng June 18 numit asida su Manipur ki district 18 da nong chugani loinana tha asigi 19 amadi 19 dana Manipur ki mafam pumna makta nong chugani hairi Fubola da Kukina nongmai kablakle haibadu aranba pauni mayam thajabiganu hauji Fubola maning lobukta lau khoinari mahusagum thabak sunari aranba pau sandok piganu